mayam ngasisu sanagi mathel koina insang mathel ama pudana laksere mayam ama to aina ngarang inaw no pigi amu ada farm da labuk ta chatluye adaida amu hegla ibang akane thabi ga sina phajana palami ba koli hawai ga situ aina hairamne kathen dei leibo di har chai hairamne na koli hawai ga jam phajadra haika eli hegle e aduga muro tekpa ga situ maitei murok ne ado ngasi gi insang mathel di sumain tawjarage sigi yendem jine sida maroi na pakpu je manungda aingonda he ubune phajadre yamdre aduga si maroi na pakpu sine yendem jine kanglayen jine si nga je thaaga kangsoi ma thongjarage maroi pang awa phadigong ka thaaga adagi khajing jine ekaithibi jine nakupi jine sigi koli hawai je yung yung khaido ga kangou ma ngaujarake aduga haika eli jine mangan jine sidagi moro atekpa jine sengarang lu da change aina phara in moidagi nong khaglak na ki da pai ge chele aduga yam paraktre ado sigi nga je lokthoi ine bako ngamu macha ukabi macha je si thaaga haika eli ga mangan ga thangjing ji thaaga sigi moro tek siga tawga ma irola age ado thabi jina horen hingna khoga chaluk masi da hapa chabado adu pami aide adu oina tawrage salak semo adu chaning adu oina tawjarage mayam ai sem chaba hongnaba tawjarage yengminarase yendem ji ju moi inaw pimem de hele ini moi di phaida hek chatla ga ini low yendem ji smai khaido ore de si yani smai tawge yendem ga kanglayen ga kangsoi thong jo hawi thau ngor ga thong jam hawe kangsoi bu thong ajane smai soi ga yendem je smai nei khai napapi je ina khoi gamla thaba he urin kaw den leir aude ai kangsoi thong na bu yan je thangkat lage mai thagat le ana mahi khara hapchal lage kangsoi gi mahi ne ai kuin ron gale phana kaino gi iromba gi mangan gi tang phutoke adugi ai sai ai ne lok tho bani na chana amu bujing je lok thok tadi ne nuai ti mahi je chaure e duna mangan je hapchal lage yani muro tek pasidi saisum sida hapchal lage khara yame ngasidi nga thakoni na khara sarap taun haw na chana bai ado nga jina ne munbudi mulebo sida hoina sumai ngan change hapchal laga injang mahi je chaure aduna sigi maroi na pakpi je si hana thakchal lage yendi ma mu hapchal lage aina alu je macha amtang alu kitang thakadi mahau laksan na baina alu machang ga hapchal le dagi kanglayen hapaki kanglayen ji ga hapchal lage makhum je khum jalaga tang chawgatlan gi adu ngari morok met pado hijan na ba chawgatle duna se hayi bo ko singga je si thakchal lage aina ngari ga morok ko sida met laga thamme si mo hijal lage maroi pa ade hayi bo ka ka thaki ni antang uat ko man mati bong ko thok ko man no aduga mapum mun thake si ko thok ra to man ka cham tho ga rồi si tinh thần rồi nga je mabuk lok thoe ma sai ko ka loi lok thoe do sa sama pum tha ake aina phajana sam thoe kiet kana do samai makha da thanghan gi nga je haw ni patle cham da kan lau do haw te ba se aina ko ji sing ha pa thangkat le aina se hingna dum dor ji ai ba du jong tang bong long chau do on ge di u hing ba to ra ro ong ka tani ko chau han doi je yang kuin phut pe de aina choi du es ma na ngarang dei cham thok to na ma chung ka ngan tham mam na ya injang ji yar ka do le to thum thak chal lage yare
ꯍꯥꯞꯆꯟꯕꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯃꯍꯤꯕꯨ ꯌꯥꯝꯃꯝꯗ꯭ꯔꯦꯅꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯥꯞꯆꯟꯒꯦꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯛꯇꯪ ꯁꯧꯍꯟꯈꯤꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯌꯥꯔꯦ ꯁꯤ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒ ꯊꯥꯡꯊꯔꯅꯤꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯊꯥꯡꯊꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯃꯊꯛ ꯊꯪꯕꯁꯤꯅ ꯃꯈꯥ ꯊꯥꯡꯊꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯀꯨꯏ ꯁꯧꯍꯟ ꯌꯥꯄꯣꯠꯇꯦ ꯃꯩ ꯃꯨꯊꯠꯂꯦ ꯈꯣꯠꯂꯦ ꯁꯤꯅ ꯍꯣꯔꯦꯟ ꯀꯥꯡꯍꯧꯗ ꯊꯥꯛꯅꯅꯕꯅꯦꯕ ꯏꯀꯥꯏꯊꯕꯤꯁꯦ ꯏꯀꯥꯏꯊꯕꯤꯁꯦ ꯌꯥꯝ ꯆꯣꯡꯉꯦꯅ ꯄꯨꯈꯝ ꯑꯄꯥꯛꯄꯗ ꯁꯣꯏꯔꯤꯅꯦ ꯍꯣꯔꯦꯟ ꯀꯥꯡꯍꯧꯗ ꯈꯔ ꯊꯦꯡ ꯊꯥꯛꯀꯗꯕꯅꯤꯅ ꯇꯣꯉꯥꯟ ꯁꯣꯏꯗ ꯌꯥꯗꯕ ꯀꯥꯡꯍꯧꯒꯤ ꯊꯥꯎ ꯍꯩꯔꯒꯦ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯩꯅ ꯊꯥꯡꯀꯠꯂ ꯊꯝꯃꯦ ꯌꯥꯔꯗ꯭ꯔꯁꯤ ꯈꯪꯗꯦ ꯀꯥꯡꯍꯧꯒꯤ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯀꯥꯡꯍꯧꯁꯦ ꯉꯧꯅꯅꯕ ꯃꯔꯣꯏ ꯊꯥꯗꯔꯒꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯈꯔ ꯍꯦꯛꯇ ꯊꯥꯗꯔꯒꯦ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯁꯤ ꯈꯔ ꯑꯃꯨꯛ ꯊꯥꯗꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯁꯤ ꯉꯧꯁꯟꯅꯤ ꯁꯤꯡ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯀꯥꯡꯍꯧꯅꯤꯅ ꯁꯤꯡ ꯈꯔ ꯌꯥꯝ ꯍꯥꯎꯕ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯆꯜꯂꯒꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯈꯤꯇꯪ ꯊꯥꯛꯀꯦ ꯑꯇꯦꯛꯄꯕꯨꯗꯤ ꯊꯥꯛꯑꯦꯕꯨ ꯃꯆꯨ ꯈꯔ ꯑꯃꯒ ꯑꯗꯨꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯉꯥꯔꯤ ꯃꯆꯥ ꯑꯅꯤꯗꯪ ꯊꯥꯛꯆꯟꯒꯦ ꯃꯍꯥꯎ ꯀꯟꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯍꯥꯎꯁꯦ ꯀꯟꯈꯠꯂꯦꯕ ꯑꯗꯩ ꯈꯖꯤꯡꯁꯤ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯈꯖꯤꯡꯁꯦ ꯌꯥꯝ ꯀꯨꯏꯅ ꯀꯣꯂꯤ ꯍꯋꯥꯏꯗꯅ ꯈꯤꯇꯪ ꯀꯨꯏꯅ ꯉꯧꯒꯗꯕ ꯅꯥꯀꯨꯞꯄꯤꯁꯤꯒꯁꯨ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯦ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯃꯔꯣꯏꯁꯤꯗꯤ ꯍꯣꯔꯦꯟ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯍꯥꯞꯄꯅꯤ ꯃꯔꯣꯏ ꯃꯨꯟꯕ ꯍꯥꯎꯇꯦꯕ ꯁꯪꯇꯛꯅ ꯇꯧꯕꯗ ꯍꯥꯎꯋꯦ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯃꯨꯜꯂꯒꯨꯝꯕꯅꯤ ꯃꯨꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯄꯒꯦ ꯅꯥꯀꯨꯞꯄꯤꯁꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯀꯥꯏꯊꯕꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯏꯅ ꯉꯧꯔꯣꯏꯗꯣꯏꯅꯤ ꯉꯥꯛꯇꯪꯕꯨꯗꯤ ꯉꯧꯒꯗꯕ ꯆꯥꯊꯣꯛꯅꯒꯗꯕ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯑꯃꯨꯛ ꯊꯥꯛꯑꯒꯦ ꯏꯟꯖꯥꯡ ꯀꯥꯡꯍꯧꯁꯤ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯂꯣꯏꯔꯦ ꯃꯄꯥꯟꯗ ꯂꯣꯏ ꯀꯨꯏꯔꯦ ꯈꯖꯤꯡ ꯀꯥꯡꯍꯧꯒ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯑꯗꯨꯒꯤ ꯆꯥꯛ ꯈꯔ ꯍꯦꯛꯇ ꯇꯧꯔꯦ ꯏꯀꯥꯏꯊꯕꯤ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯅꯤꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯑꯗꯨꯝ ꯏꯀꯥꯏꯊꯕꯤ ꯍꯥꯞꯆꯜꯂꯦ ꯏꯀꯥꯏꯊꯕꯤꯁꯤꯁꯨ ꯌꯥꯝ ꯀꯨꯏ ꯉꯧꯔꯣꯏ ꯌꯥꯝ ꯀꯨꯏ ꯉꯧꯔꯗꯤ ꯃꯅꯝ ꯅꯨꯡꯁꯤꯗꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯄꯨꯂꯞ ꯍꯥꯞꯆꯟꯈ꯭ꯔꯦ ꯈꯔ ꯑꯣꯠꯇ ꯌꯥꯔꯣꯏꯗ ꯉꯥꯁꯤꯡꯗꯣ ꯁꯤꯗ ꯃꯔꯨ ꯃꯟꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯨꯝ ꯑꯩꯅ ꯉꯥꯟꯁꯤꯟꯈꯤꯕꯗꯣ ꯑꯗꯣ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯗꯒꯤ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯀꯨ ꯃꯦꯠꯊꯣꯛꯑ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯅꯤꯁꯤ ꯑꯝꯇ ꯍꯥꯟꯅ ꯃꯦꯠꯈꯤꯒꯦ ꯉꯥꯔꯤ ꯑꯉꯥꯟꯕꯁꯦ ꯑꯗꯩ ꯎ ꯃꯣꯔꯣꯛꯁꯦ ꯃꯆꯦꯠ ꯑꯃꯇꯪ ꯊꯥꯛꯀꯦ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯁꯪꯅ ꯎꯖꯕꯩ ꯋꯥꯅꯦꯕ ꯃꯦꯠꯈꯥꯏꯍꯧꯔꯦ ꯃꯇꯨꯡꯒ ꯌꯥꯎꯔꯗꯤ ꯉꯥꯔꯤꯁꯦ ꯍꯥꯞꯄꯒꯦ ꯈꯤꯇꯪ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯉꯥꯔꯤꯁꯦ ꯈꯤꯇꯪ ꯈꯥꯛꯀꯦ ꯁꯨꯃꯥꯏꯅ ꯑꯁ ꯁꯤꯗꯩꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯗꯒꯤ ꯏꯀꯥꯏꯊꯕꯤꯒ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄ ꯊꯥꯗꯔ ꯂꯨꯞꯄ ꯂꯨꯞꯄ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯀꯠ ꯌꯦꯜꯂꯤ ꯑꯃꯨꯛꯇꯪ ꯁꯧꯗꯣꯛꯍꯜꯂꯦꯅ ꯇꯧꯕꯗꯣ ꯁꯤꯅꯦ ꯍꯥꯞꯆꯜꯂꯒꯦ ꯂꯝꯄꯥꯛꯁꯤ ꯏꯔꯣꯟ ꯆꯟꯗꯣꯔꯤꯕ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯃꯦꯠꯄꯁꯦ ꯍꯩꯖꯜꯂꯒꯦ
ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯩꯔꯒ ꯃꯦꯠꯂꯅꯤ ꯀꯥꯡꯉꯧꯁꯤ ꯃꯨꯜꯂꯦ ꯊꯥꯡꯊꯔꯅꯤ ꯏꯀꯥꯏꯊꯕꯤ ꯃꯅꯝ ꯅꯪꯇꯣꯏ ꯁꯥꯠꯂꯦ ꯑꯗꯩ ꯁꯩ ꯍꯦꯟꯖꯜꯂꯗꯤ ꯃꯅꯝ ꯃꯥꯡꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯇꯣꯛꯑꯒꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯌꯥꯝꯅ ꯏꯀꯥꯏꯊꯕꯤꯒꯤ ꯃꯅꯝꯗꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯊꯥꯛꯄꯁꯦ ꯁꯤꯅ ꯍꯥꯎꯋꯦꯕ ꯃꯩ ꯃꯨꯊꯠꯂꯦ ꯂꯣꯏꯁꯜꯂꯦ ꯀꯥꯡꯉꯧꯁꯤ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯗꯣꯔꯦ ꯑꯗꯨꯅ ꯏꯟꯖꯥꯡ ꯍꯥꯞꯄ ꯍꯧꯔꯒꯦ ꯑꯗꯣ ꯀꯥꯡꯉꯧ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯊꯔꯛꯑꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯥꯡꯁꯣꯏ ꯃꯍꯤ ꯑꯀꯪꯕꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯎꯇꯕ ꯈꯪꯗꯦꯀꯣ ꯍꯥꯎꯅꯤꯗ ꯀꯔꯤ ꯍꯥꯎꯇꯅꯦꯒꯦ ꯁꯨꯛ ꯌꯥꯝ ꯊꯥꯛꯇꯅ ꯊꯣꯡꯉꯤ ꯌꯦꯟꯗꯦꯝꯒ ꯀꯪꯂꯥꯌꯦꯟꯒꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯌꯥꯔꯦ ꯏꯔꯣꯟꯕ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯃꯔꯣꯏ ꯍꯥꯞꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯃꯍꯥꯎ ꯌꯦꯡꯂꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯊꯕꯤꯁꯦ ꯍꯥꯏꯅ ꯄꯨꯂꯋꯥꯡ ꯍꯦꯛꯂꯛꯇ ꯉꯥꯏ ꯇꯧꯔꯤ ꯃꯥꯅꯦ ꯊꯕꯤꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯣꯜꯂꯤ ꯍꯋꯥꯡꯁꯨ ꯍꯥꯎꯋꯦ ꯏꯟꯖꯥꯡꯁꯦ ꯍꯥꯟꯅ ꯊꯨꯝ ꯌꯦꯡꯉꯒꯦ ꯍꯥꯎꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯅ ꯊꯥꯡꯖꯤꯡ ꯑꯔꯣꯕꯒꯁꯦ ꯁꯤꯗ ꯂꯣꯏ ꯊꯥꯛꯑꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅ ꯁꯤꯒꯨꯝꯕꯁꯤꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯡ ꯇꯣꯜꯂꯝꯅꯦ ꯇꯣꯅꯤꯡꯈꯣꯛꯑꯝꯅꯦ ꯅꯥꯎꯁꯦꯛꯑꯝꯅꯦ ꯆꯥꯊꯣꯛꯀꯦ ꯀꯣꯠꯄ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯊꯥꯡꯖꯤꯡ ꯃꯔꯨꯒꯁꯦ ꯆꯥꯎꯋꯦ 이러면 이거 맛있지? mấy trà đi nữa hảo ra rồi anh đi chỉ hình là đen sao mà đi chỉ hình là đen càng hồng xuống nha ngàn cái mình làm đen chỉ kiếm ngô vậy đó mà chứ giang anh tôi bảo không giờ các mình hiểu hay đừng không giờ sao mà này máu mình là gì làm hảo ấy mẹ ngasi gidi ay video sa matang sa dalo sanjara ngay matang video mo ngay minerse